ISTV Paumiang Tabir Simutaram Nokchade, Ujimori Pau. National Highway Anida Satari Batongan by economic blockade Anina. Infal Yoklapangam Port Pubagari, Chanigi Matakta, Panduna Lady. Ahenba security Pidriva Fauba Infal Jiribam Chenba Port Pubagari Singh, Kudakta Gizen Balep Cray. Amadi. Manipuri University Student Union Gimikal Sayet Nabakaya Topadagi, Nasi Pangtopang Kidre, Hayeng Oina, Pangtolagane. Hauzima Pung Pau National Highway Chama Sumna Ani, Infal Dimapur Lambi Amadi, National Highway Kuntrataret, Infal Jiribam Lambida, Haujik Jiri District Demand Committee Amadi, Sadar Hill Sanapati Game from Sing the Lady Ba, Tongan Ba Organization Singna Tariba Economic Blockade Asina, Maram Oiduna, Infal the Sanakadaba Port Puba Tatagari, Janigi Matakta Panduna Lady. Jiribam District Demand Committee na Jiribambu Mapung Paba District Ama Wengadabani Haina, National Highway Kuntrataret, Infal Jiri Lambida, Chathariba Matang Kaktaba Economic Blockade Asina, Maram Oiduna, Infal the Sanakadaba Mal Puba Gari Chamaki Matakta Panduna Lady. Ngarangsu Economic Blockade Sogapani Singnabasina, Port Yauba Tatagari Ani Mai Takrabane. Amarom da National Highway Chama Subna Ani Infal Dimapur Lambigi. Senapati Dagina Mau Pawbagi Marakta from Kayada Lambi Patriba Si Semzilu Haiba Davi Togduna. Sadar Hill Sanapati Tongan Ba Organization Singna Economic Blockade Chathariba Ashina. Infal Chanakadaba Port Yauba Gari Chamaki Matakta Senapatigi Handbung Check Post Mayada Panduna Lebadagi Driver Kaya Awaba Maknaba Haure. Mapamadu Lairamba Gari Driver Singna Fungurapada Praza Singi Awaba Sing Matam Sana Sarkar Ashina Yangsin Bidabadagi Ban Blockade Toina Manipurda Taunabagi Machak Amohele Ban Blockade Taudiba Makai Sarkar Ashina Tasinadana Labor Sinungaite Patriba Lambi Singasi Atumatamda Sarkar Gimari Lainaba Singa Semjin View Yumthang Nariba Nagaland State Ki Sarkarna Makoigi Lambi Thongi Lokaliba Tabak Thorang Sing Asigumba Manipur Sarkarna Su Manipurda Manung the Chatliba National Highway Sing Asida Akanaba Miyeng Sangduna Tabak Packet Haninge Kongjang Sangsiliba Kanguna Su Makoigi Dabi Panganaba Driver Singda Ayat Apan Pibagi Tabak Tauhaning de Haiba Wafam Sing Fongdurakle Ojiki Pali was Sarkar Singinasu Highway G Karamba condition the lady highway Jizu Yimbida Vasumale Adigi Blockade Kumba Banguma Torga Head Jingbi Bukumba Bazagi Kolau Hela Tragana Tobida Bukumba Madisum Uze Gari Tobasi Lambiji Patramni Yangwari Puriba Koigi Mansiga Lady Lambiziga Susanadre and Uzi Chatariba Blockade as a queen Tazalta Lambigini and Tazal Sakana Masikum Zihana Lacking Ida Blockade Kumbaban Matoding Ida Bazagi the Mutamakoina Tawakuba Hapna when Tabaxi Togena Levaki don't get Togena Sung Toraga Makoina Sumaina Toguna Blockade Kumakuma Head Lagan Head Jinjanba Makoida Adu Mama Lazy Masi Togida Hana Ishana Togodo Tabaxi Carino Pazagi Tabaxi Cari Togodo no Lambitong in a Caritori Adegi Pazazing a Caritori Highway to Karga Jinjan Biba Darka Labor and Kal. Then I could highway the Quinnipan to the highway protection post on the Tambi family. And highway the Kurakan the Gabas among the Dishamajim, I don't tell me about. Couldn't get police in Puma, Yankama Tambira, Kelotas who came up when it is the Pula. I'm not already sure with that. I'm not already diverted. Harassment is with that. Many would delay the transportation except Lorifical nationality. I did that a key was for one bit of Brazil when it took Jiribatoxi, Mapungan to Boom, we don't sit on the equipment, the circle in Infal Jiribam Lambida Matik Saba Security P. Driba Fauba, Kudaktagi Port Puba Gari Sing staring by the Bagi Kongjang Junction Cray. All Manipur road transport drivers and motor workers Union Gi Office the Pangtopa, Paugimi Pamamada Secretary M. Anil Maitena. Ngarang December Ahungi Numidang Wedam Pungtar Mukairom Tabamatamda, Sakang Dabasingna, Jiribamgi, Lengang Pokpida, Cement Purakpa Tata Truck Ama Maitaduna Mangan Cray. Jiribam District Demand Committee na Chataba, Economic Blockade Labana, Hanadagi Governmenta, Akanaba Security, Sinbinaba, Scott Masing Henganaba, Hajaduna Lerabasu, Tawa Sadabadagi, Gari Maita Kibane,
थौदोदुगी दायित्व गवर्नमेंट लौबगा लोइनना मांगखिबा पोटचै अमदि गाड़ीगी कंपेंसेशन पीगदबनी मखा ताना गवर्नमेंट अहेनब सिक्योरिटी पीद्रबदी खुदक्तगी गाड़ी चेनबा लेपगी खोंजंग चंगसिले हाइखे गाड़ी चलिबु गाड़ी सिंगसिगा नसाई सिक्योरिटी पी सिंगसिगा मतिक चानद्रे सिक्योरिटी की अरेंजमेंट अमा अहेनबा सिक्योरिटी पीबिउ हाइसे हानदगी डिमांड तौदन लेबनी अदो हुजिफौ पीदबदगी ngasi थोराइबा लंबी सिद थोराइबा क्राइम एम जे थोलाइसिनी अदुना हुजि सिक्योरिटी मतिक चाना गाड़ी सिंगसि चलिबा ड्राइवर सिंग गाड़ी सिंगसि चपचाबा सिक्योरिटी मतिक चाना पीद्रगदी कोई लंबी सिद नेशनल हाईवे 37 दे कोई ड्राइवर सिंग स्टारिंग हम उपाय गाड़ी चेनब लेपगी खोंजंग असिदा मणिपुर ट्रक यूनियन वेलफेयर एसोसिएशन असु मपुंग फाना सवली हाइना एसोसिएशन प्रेसिडेंट आइस रंजित न फोंदोगले हानादगी सु गवर्नमेंट सिक्योरिटी मसिंग हेंगतनबा हाइक्रबसु थवा सादबदगी लाइबक थिबा तौदो असि थोखिबनी हाईवे प्रोटेक्शन फोर्स थंबियु हाइना कयारक हाइजखिबा लेरे अदुबु ngasi फावबा थबक ओइना पांथोकपिदि हाइखे हाईवे सिदा सही खुदिंगी आदि मखन खुदिंगी मई थादोखरे ड्राइवर सिबो यावखरे हाईवे प्रोटेक्शन फोर्स अमा थंबियु ओइना कोइना सही कयादगी दुम हाई लाकनी सुंबा कनोसी थोक्तना बायना अदुम ngasi फावबसु मदुगी चनवा हौजी अदुना अथुबदा हाईवे प्रोटेक्शन फोर्स अमा थंबियु हाइना अखै मणिपुर गवर्नमेंट कोई दुंबा अमा अकनबा कनोमा कोई थमजरी लोइना ना हाइबा गाड़ी चतबे फिरेपसिदा मोटोवागी तरफतगी दी अदुम हाइबसी अदुम कोऑपरेशन पीबा मदि सपोर्ट तौबा हाइना अदुमाइना कोई ले मणिपुर यूनिवर्सिटी स्टूडेंट यूनियन गी ngasi पांथोकनी हाइना तरomba मिखल चयet नंबर कया थोकपदगी पांथोकप ngamkhidre ISTV na phangba pawda computer science department ta ahanba semester tambi mairoi ama scrutiny da university kabagi sada humudra manga sudi haina ngarang yetnaba ama thokpadagi department asigi head na percentage sui haina yanaba ama puraklaba matung atopa candidate amana akanba pressure kayamuk torokpadagi vice chancellor na head of department kauduna yanaba puraknaba honabada ngamdabadagi head of department B Shina suspend tauki hari returning officer oiriba M Rajit su ngarang athengbada RO oibadagi tokcharage haiba laikre hari ngasi mikhal pangthokadaba numit asida computer science department ki mairoi singna student welfare gi din gi office mamang da phamjinduna khongjang changsin ke mikhal pangthokpa yaroi head of department reassigned tawgadabani haina taksin ke mairoi singna khongjang changsin khibadagi mikhal ga mari lainaba che sang sing lokthokpa yakide nakalamarom da mahiroi kangbu amana pung tara dagi bot thadagadabani makhoibu bot thadaba phanganbiu haina khongjang changsin ke oiragliba phibam asida nakal animaki yanaba ama puraklaga pangthokpana phagani haina hojik caretaker president oiriba S David na phongdorakle hojik leiriba situation sida election ase authority na koina yamna fajana khandabiraga haiba tare leiriba satra mayam sigi sentiment ji khangbiraga amaju haitare fajaba mong amakata yamna free and fair oiba mong amakata chathaba yaraba koina authority na leiriba issue mayam ase hana settle tobiraba matungda election ase fajana pangthokpiu haiba policy haijani Chairak sida musugi election na hayeng December mangagi ayu pung 13 dagi nungtilgi pung 2 fawba social science all block da pangthokna ba returning officer Professor MC Arunna nauna matam lepkhre hare Irom Saru Sarmila nongmagi manungda pungkhai ama nungsa yaibagi ayaba CGM Imphal West na pikre Iram sigi matangda ISTV na Assistant Public Prosecutor Ajit Kumar Mutunga unabada Irom Saru Sarmila gi haksangi phibamda Dr. Singna nongmada matam khara nungsa yainana bahairakpagi matungina Sarmila gi ukil CS Momon amade atei loinaba singna CGM Imphal West da Cherol ama haukiba December ani da lankalakhe Cherol adugi matungina CGM Imphal West na APP da hiramasigi matangda ngasi December mari fawbagi manungda asengba khangalu hairakhe ADG Prison Principal Secretary Home Central Jail ge SP da su Cherol amamam haukiba December ani da thakhe Jail SP na ngasi pirakpa ai Cherol amada haukiba December ani da Jail Authority dagi mari lainaba singda Sarmila nungsa yahanaba khangankre haibagi ai Cherol pikalakhe pumnamaksi yenglaga CGM Imphal West na khanaraba matung ngasi order ama taduna ayuki pung 13 gi mamangda pungkhai ama mahangna leiriba Jenim Security Ward ke akoibada nungsa yaiba yaragani haina takhibani Doctor na haikibagi matungina Sarmila gi haksangi phibamda nungsa yaibagi akaknaba matam dumakti order aduda pande hairi
Honorable Kuna Taki Ribana, Samilagi Wafam do Yare, Azuna, Quaidagi, Mabu Nuktigi, Quagi, Pungaya Mamam Nushaya and View, Atu Quaidagi, Chum Kanabada, Papa, Manbadi, Puntarama Twigi, Mamanda, Yaragadi, Apon Sha Wigani, preferably a guy that Togo Yabri in view, Aduga, Madu, Quagi, Janemski, my security Watki, convenient from the view, Hana, and Hana Tabi. Kenoni aduna Samilagi Nuksayaiba Pangande Haina Hyper State Government Magi Honabite and High Wapam Dumudi Coachina Swana Habirga Sea Direction Sipolo State Natural later in Isaac. Social Welfare Department is Sindunanga se Classic Hotel da Child Protection ki matangda advocacy workshop amapam thokre. Thoramadu da Social Welfare ki Director L Navakishore Manipur State Commission for Protection of Child Rights ki Chairperson S. Sarat Kumar Loinana Child Protection ga Mari Lainana Thodang Lauriba SSA NRHM ICTS Amade ICPS ki Myoy Sing Susarugya ke Thoranga Mari Lainana Program Officer Malali Samna Phongdokibada Child Rights Protection ga Mari Lainaba Lup Kaya Lay Adubu Punsin Bangam Dabana Thabak Tawada Kudong Sadaba Kaya Mayukne Department amadi organization sing amatta oiba lambi semduna thabak sangshin bagi tangai fadaba lei haiki S. Sarat Kumar Sarmana hana grassroots yobada kudong sadaba leiramba adu kokhananaba district amadi block committee semduna thabak hauri haiki Director L. Nabakishona Phongdokibada stakeholder yaman bana miyamna kadai da satkadabano haiba chamamna halle Ministry gi makhada department ki khutangda angang singda kudong saba kaya pidi adubu masi yobangam daba kaya leiri Child Protection ga Mari Lainana Thabak Toriba Sing Kupna Khanaduna Pandam Yongnaba Honasi Haiki District level da issue singna chairman oraga SHA ki meeting adum tawi National Rural Health Mission issue district chairman adum hoy ICDS ICP ayam adum district level chairman hoy so where at the block level ke mo hoy karo singse da DSDO ringman council da ba mayam singse pur megi kano mami tate aduna ko ni machine sije ni program si yar ka all stakeholders sing siam kam punjal le hai ka da one stop center ma the one stop center se sida different department ki karo sing si le bi hai ka prajasan la ko matam da lo ko phom da available ho ga di koi ki pandam si koi shipment si khatang hai na phagada hai bi adom da adu ki mayon du da koi ga sing program si chinjal bani Bharat Pumbagi Sahi Taruk Tagi Taranipal Faubagi Manungda Leiba Mathongna Leina Atopagi Thawai Kanbagi Damak National Children Bravery Award 2015 Pinaba Kanbada Manipurgi Ya School Police Land Leiba Master Maurice Yengkhom Amadi Tera Lokrakram Lekaidagi Master Chongtham Kuber Mitei Yauri Haina Manipur State Council for Child Welfare Moirangkhom Bazargi Charul Amana Hari Prime Minister Narendra Modi na Republic Day gi mangoina na Delhi da award CP gani amasung Republic Day perta makhoi bu yawhanduna ikai khumnaba utkani hare haujiga tema pentalok jare mathang sahi gi angan ba yuktagi Manipur sarkar na kanna khonaduna naungna lingliba Manipur University of Culture da dance music amadi fine arts ki course tamba horgani malem gi lebak singna lamdam asigi kala amadi nat pu henna masak Thogan Nanaba Amade Sakot Hanaba Manipur Sarkana Akanba Mieng Sangduna Laglibane Hiram Star Reportama University asida kari kari tamgodage BC amoina hablakpada kari fawbage haibagi matangda ISTV news ka akanana unaba amada BC oiraba Professor Naureng Khogendrana phongdorakpada Manipur miyamgi aningba amadi tungle culture gi oiba mapung phana tamphama hangtokpa asina masibu hena masakhangba kala tawba mioi hena puthokpa ngamlagani loinana Manipur gi wangmadasu top topa masak takpa ngamlagani haina phongdorki lamdam masigi culture gi Abayam ina kunba adu pibam sing se masi Manipur ki mapanda khan na bo na ba nadi amana Manipuri singi marakta su culture se culture be policy yamna ari papunate state be papunate culture siri matam gi matung na dum hong ya ba University asida ahan bagi oina dance music amadi fine art hairiba sing asida tambinanaba honagani syllabus semba oza khanbada matam khar sanglabasu hiram sing asida mahiri kaya tamba phanglagani haina phongdoraki bagi sidai khoi sei khoi fine arts ne adigi kanone music ne dance ne masi
ꯍꯧꯖꯒꯦꯅ ꯈꯟꯖꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯗꯤꯄ꯭ꯂꯣꯃꯥ ꯑꯃꯗꯤ ꯗꯤꯒ꯭ꯔꯤ ꯀꯣꯔꯁ ꯐꯥꯎꯕ ꯍꯥꯡꯒꯗꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ ꯃꯊꯪ ꯆꯍꯤ 2016ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯍꯧꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯅ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯥꯁ ꯍꯧꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ 16ꯁꯦ ꯃꯁꯤꯒꯤ sometime in the middle of 하겠더라 नत्रगा in early part 하이타레 early part of 2016 마시다 콜레지 वजाजु छात्रसु लौरागा कोई हबु यागदरा हाइनो आसामदि तौजै BC ओइना पिरकपदा करी फावबगी हाइबगी मतांगदा प्रोफेसर एन खोगेंद्रना फोंदोरकपदा कल्चर चाखुननबा इथौदांग अमा सिनबैरकपसि यामना नुंगाई सही अहुम पुगदबा मतम असिदा यूनिवर्सिटी असिगिदमक अंगंबा थाकता होनजरमगे हाइना फोंदोरखे मणिपुरगी नापन तोनिया ओइबा पोसखरा उथोकप ngamba मणिपुरगी नापन तोनिया ओइबा थबक खरा तबो ngangमदबा गंगुनि हाइबसे एक्शन थाजजे मियाम द पीबा पाउजेल अमदा BC प्रोफेसर खोगेंद्रना कल्चरल यूनिवर्सिटी असिगी थबक थौरमदा मटेंग पांगबिउ सौगतबिउ मसक थोकलबा कला अमा ओएनसी हाइना फोंदोरखी सु सिबना ब खंगदन आयु होना जगनी अतुना मियामगी नुसिबा मियामगी खोइ करे हाइनी वेल विशेस अमा फंगबा हाइबसे मसि आइंगोदेदि लाइना बोर्ड पीबा दोना खंजे BC हापतुना थबक हौरकपा असिमक मणिपुरगी मियामना मतम कुइनदगी निंगजलबा मंगाल अमा मांगफाउनरबनी कैमरामैन ननावगा लोइनना पाउदमजरिबा नबकुमार खाउपम ISTV न्यूज इम्फाल कल्चरल फोरम मणिपुरगी प्रेसिडेंट ओइरिबा खागेमपल्लीदगी प्रोफेसर नाउरेम खागेंद्र सिंहना मणिपुर यूनिवर्सिटी ऑफ कल्चर गी अहानबा वाइस चांसलर ओइना खलकपदा कल्चरल फोरम मणिपुरना नुंगाइबा फोंदोरखले मणिपुरदा तांगना फंगबा फौ मखल तरुक फौदुम कुंबी फौ चंगलई ताउथबी मोइरांग फौ खोंगांगबी अमदी चखाव पोइरेतोनबु प्रोटेक्शन ऑफ प्लांट वेराइटीज एंड फार्मर्स राइट्स अथॉरिटी गवर्नमेंट ऑफ इंडिया ना सखंगले हाइना अइबा चेरोल थारकले हरे सकंग चेरोल अची क्वागटेल थोकचोम लेकाई पोसंगबम लेरक्ता लेबा पी देवकांतगी मफमदा थारखिबने हारे हौजिक ऑल मणिपुर ट्रेन मेडिसिनल एंड एरोमेटिक प्लांट प्रमोटर्स कंसोर्टियम अमापकोनगी प्रेसिडेंट ओइरिबा पी देवकांतना हौकिबा चाही इंग सोल्यूशन तरानिथोइदा प्लांट वेराइटीज रजिस्ट्रीदा मणिपुरदा फंगबा फौ मखल चहुंगी मनुंगदा फौ मखल चामा थागतखिबदा फौ मखल तरुक असि प्लांट वेराइटीज रजिस्ट्रीना मणिपुरगी असेंगबा फौनी हाइना सकंग चेरोल असि पिरखिबनि हारे पी देवकांतगा ISTV न्यूज का ngasi masagi mayumda unaba amada ngasidagi chahi kaya gi mamangdagi hauna manipurda phangba phau makhal chahum khomjinanaba thabak changsilak phauke hauzik phawbada phau makhal chama khara hena khomjinduna leire chanirom khomjingadaba watli haire ngasi phau makhal taruk asibu sakhang birakpa asi maru oina manipurgi chingi mafam singda thanariba phau makhal singbu mahaki mafamda yohollaktuna phau makhal sing asibu khomjin bada lomi kayana achobu mateng pangki hainasu makhatana devkantana phongdorakhe masi maruina halba phau makhal sing si ekhoigi iramdam manipurgi phauni masi phauji atoppa laiba amtana india gi atoppa any state amtana masi makhoi ne na abidu claim tabu yadan khudamoina mamang de khoigi manipur gi lebe yong phi khangde ma khangde mapan gi mina petel right dau gi dana khoi phawdabudo adugi khudong chadabdu di masi resta dogramna adumukti leroi maruina mapan gi lamgi kangusin hena pami de khoi sigi chahawni chahaw poireton chahaw mobi halba adigi chahaw seba halba chahaw makhal sing ni moniam pami पोसंग देवकांतन हंतक प्लान वेराइटी रजिस्ट्री द थागतखिबा फौ मसिंग चामगी मनुंगदा तरुक एप्रूव तौरतुन हारिबा फौ मखल तरुक असि मणिपुरगी तांगलबा फौ मखल सिंग हाइना रजिस्ट्री तौखरे मसि कनामतन अतोप लमदंगी फौनि हाइदना क्लेम तौरपसु यारोय असिगुम तालक असिदा मणिपुर गवर्नमेंट हौजि फावबदा हाइबा पी देवकांतन होनजरिबा सुमाइना मतम मणिपुरदा फंगलेबा फौ मखल सिंग असि करम करम फौ सिंग मणिपुरदा फंगलिबगे अमदि हारियो फौ सिंग असिगी रजिस्ट्री तौननबगी दाउता अखन थबक थौरम सिंह हौजी अथुब मतमदा लखोट यारे हाइबा वाफम मसिनी कैमरा पर्सन तोंबग लोइनना पाउदमजरिबा नोरेनिंगबम ISTV न्यूज मणिपुरदा निंगथम लरोकी मतमदा खामेना सिंबा मरांग काइनत पुथोकले अदुबु चही तरागी ममांगदगी हौना कना खंगंदना खामेना सिंबा थाबगी थबक पाइकटुना कुम अमदा लुपा लाख अहुमदगी तादना सेंदोंग लेना ngasi फावबा मणिपुरगी मनुंगदा पुखाव लाइफमदगी तखेल मयुम लेबाक मचामदी मनाव नुपा इबोमजा अनिना हंदकी लौरोक असिदसु निंगथीना मही चाबा ngamnaba hotnare
Masil Manau Anina Puna Sangam Ahumda Kamena Sinba, Sangam Amada Kamen Balmasika Madi Kobi Full, Kobi Lena Singba Puna intercropping Togduna, Hena Sendong Lena Tabaki Tabak Pakali. Kamena Sinbagi Oina de Hosik Yuanba Hokibagaluna Lamlong Kaitil the Tari, Hena Diman Labadagi Makatana Nagamapal Damadi Ate Lalon Basingi Kutanga Yuanbagi Tabak, Pakat Nabagi Pandam Tamli. ISTV News Ka Kanana Unaba Amada, Lebak Masana. Imong manunggi awada pa amadi angang singi larik lai sutambagi matang dadi kamena sinba thaba amadi atopa ensang na pithaduna yon ba sina sauna mateng pangli law lok punadi matam matamgi awat pada mention ba ngamde haina phongdora ke ensang na pi makal ahum mari thaba asina kum amada yamdrabada lupa lak taruk tagi tadana phangba ngamni haike labor di sana dum tawjare masi mi yaudre aduga ehoin huji Sigi Hui Kamina Sinba, Zeda Lupa Lak Marigidi, a Sweden, Sigi income Jilakani. Mamang the D. Equi Kano Kamin Simba, Kanom, the Sijalamada, Lupa, Quini Puna Tordi, Quin Palakter Tiadum, Sweden at all. Equi Chorakwa Javanimase, Equi Hinsapta, Adu Hengani, Equi Chorakwa, Equi Hinsapse, Spasai Yam Yamna, Equi no model polishing Tari Nipan, Tarapor Kusawi, Adu Porkumatam the Islami. Adu polishing any hung upon Talaktanadum eater. Amarom da Manau Paibum Sana Fondorak Pada, Kamena Simba, Kak Natana, Kobi Full, Kobi Lay, Amadi, Kamel Balmasika, Asi Tat Hazadana Sahi Amada. Yamlaba senfam kaya pangbangam le handa kiloro kasida su kamen balmasika asidagi yamlaba senfam pangba haure fongduke kobi khoi thamchen mai sidana kobi lising amaga chatruk chatrian mai na thaje aduga phundana kobi lising manga adai mu ni hujik thajari se e kobi phunjiga laisiga yolokpa matamda ekhoina kg amada saurakna hujiksi 35 kun yole hujik ai phunji wanjari ba aduga laiji kadribanina saurana lupa lising lak ama mukmayadi ai hujuji aigi hisabta lak amadi phangane naina yasa tawjari ngarang na hanji amount tawbuda lak ama phagadaba khitang diwale adubu aikoina lekai sida khungang sida sum leita laira kha chagi lawgi ba khotki ba sidi ai thajadre aikoina lamlong da natra bazar da thaba sida saurana lak am mayadi aina hisab tawjari aina hujuk leijariba inkol asigi oi thangbada miam ubiri basi khamena sinba hujuk pan na miam da yonba hora badun baba suraksha variety ni aduga nakalamrom dana nauna mu sengol lagliba khamena sinba chara suraksha sem variety gi punna harib lopham asida punna khamena sinba punna lising tarum ki chara singa si hauri camera person to magaloina na paudam jariba norenengombam ISTV news. All Manipur Elementary School Teachers Association na Canadian Teachers Federation ka khusam naduna Hauzik Oza Oiriba Nupi Singi Masan Pi Singda Piba Scholarship Kushinabagi Thorum Ama Ngasi Manipur Press Club Pantukre Thorum Maduda Association gi General Secretary CS Santa Made Atai Thau Puba Kaya Susarugya Ke CS Santa na Fungdu Kibada Oza Nupi Singi Masan Pi Singbu Puning Thokat Amade Makoida Oza Oining Bagi Wakalolbu Lamjingba Oina Merit basis ta Kangatlaba Oza Nupi Singi Masan Nupi Tarukta Scholarship Asi Pibani Haike Asigumba Kongtang Asina Samas asida hujik oiriba gender gi khenaba hantaduna manaba khunai ama ohenna bagi pandamda thoram pangtopani haike All Manipur Elementary Teachers Association na organize to jaraga Canadian Teachers Federation dagi bhangai ba pen tanjaruriba senthang asi chhatra karamba chhatra no haibadi ojanu pi gi machanu pi na ekoi education na mari le ba sinpham de training seliba nupi macha singda kumsi sahi oina ekoi na Satri tarukta lupa lising manga gi scholarship ikone pi bugi sinjaba tung thorum mani aru masi marau oiba thorum sigi kimdi ojanu pi gi machanu pi singa se oja gi sinpham da hena maru oina changsilangna na bagi amasu gender equality lupa nupi animaki khenari batha se karai hena sumna langna bagi chimlain tong nupi samjaba tung thorum mani aina medagi to State Disability Commissioner L. Nabakishore Singhana Social Welfare Department ke Director Oina Thabak Purakpada Relief Center for the Welfare of Differently Able Person Manipurna Nungaiba Phongdorakle Hausia Mukana Tema Bem Tulokjare Break Matung Memba Mukana Taram Nokjare Jam College Campus Manungda Laiba Wangam Pungi Ibudahugi Ningsing Upambida Kunaya Sibu Namsinduna Thamnanaba Tatharamba Thabak Thoram Sengdokpa Oina Irong Ohumdagi Ising Dogduna Sengdokre Kanglagi Mel Surung Yauna Sana Konugi Mafam Kayada Sengdoke
masina khunai asibu namsinduna thamnaba honabadagi kanbaga loinana afaba lambida chatpa ngamlagani haire Leipaki Malengi Damakta Akoina Sinta Pangba Malemasi Namnana Lady Punamaksia Sin Tinko Polite Pogadam the Malian Skin Lady Bejai Su Mayam said Ishingdana Taibang Mikap Tonaba Tang Ho long Hona Gidamta Sintasi Pang Zerubani. Thasgini Pandagi Taramate Fauba New Delhi the Pangtoka River National Level Kala Stop 2015 da Sarugyakadaba Manipuri team Nasi Infal Tadokre. Mahiroi kuntra taruk amasung oza taruk yauna punna miyoi ni funi thoina saba Manipur gi team ngase Education Minister Moyang Them Okendrona Secretariat North Block to leiba ma ke office mamangdagi ngase ulam thake Minister Okendrona mahiroi sing aduna ningthina performance piduna Manipur bu na hongna na sak taklamnaba amade oza singna su mahiroi singbu asoi angam yaudana senabina ba pautak pike Manipur gi mahiroi singna kala usobasida jagoi isai Visual Art amasung Theater da Sarukiyagani. Sagolban Tera Katil dagi Ningombam Nungsi amadi mahaki imung manungna Laikhidraba Ningombam ni Maigi Chahitara mga mapung parak pagi thorongga mari lainana Tera Katil da Laiba Children Home gi angang singda boy kolom mateng pikre. Laikhidraba ni Maigi masanupi Dr. N. Trivenina mahaki apokpana pamjaramba migi mateng panggadabani haiba wakharol aduda Children Home gi angang singda mateng pangbani haike. Kumidok awang lekai dalaiba Mass Education and Social Development Organization na Department of Relief and Disaster Management Manipur gi miyeng makada Kabaisoi Community Hall da nimit humni subna Jatharakpa Disaster Management Training Course nganang lushin kre. Lushin bagi tharamadu da Kurai Kendra gi MLA Dr. N.Z. Bijoy Department Asigi Staff Officer M.D. Ayub Khan amadi Kairang Kumidok Gram Panchayat ki Pradana Chingba miyoy kya susaruk ya ke. Thauranga mari lainana MLA Dr. N.Z. Bijoy na Earthquake zone gi manung chana lairiba Manipur da nongmadi earthquake chawna thorpa yabagi akiplai asoi ngam thoktana ba section thorang singi manung chana nauna sariba yum kai sing yumbu singna architect sing tanaraga phajana sem saba mathau tai haike ngase yu Kangpopi police station gi manung chana changobung manaki national highway da sakang da ba miyo ama wakhal mangduna leiramle miyoi kharana mahak thengnabadagi Kangpopi police da pau piraba matung police na CIC Kangpopi da pukatke Adupuma kipibam luna lebana makata na layang na ba Imphal da refer to kre police na mafam adudagi haijrang ma phangi ma kilaibagta sokpagi dakpham amasulai sakang da basingna phuraga hundok lamba male USC foot manga inchi taruklom wangi amuba machugi khongrawa sangba masetli Kangpopi police ki paugi matungina USC Dimapur dagi joha sang kauba myu amani haina masana phongdok chei haire Sangai Festival yauba lakpa Myanmar da khunda khraba maitai sing okpagi thormama ngasi amuko na sinduna khumalam pakta leiba youth hostel da pangthokre amuko gi maikai dagi maitai sing aduda achamba khudol post sing piduna khudol tamke thoramaduda amuko gi president Dr. Y Mani Khuman Mutua Museum gi director Mutua Bahadur Upper Myanmar Business Association gi vice president L Sundar Gopal Sharma amadi Hari Kumar awata bamna thormapu sing oina sarugya ke Awalai bakta khunda khraba ipa ipu amadi ise inem sing okpagi thoram haina mingthonduna pangthokiba thoramadda Mutua Bahadur gi maikai dagi Myanmar sing aduna Sangai Festival yaungnaba lakpada ban blockade thengnakiba amadi awana sigi matangda wafam kaya phongdokpaga loinana amukona pangkiba mateng sing adu singthake amuko gi advisor KT Rahmana matang sahida Myanmar dagi Hena yamba miyoi sing Sangai Festival lakhaningi amadi Manipur ga Myanmar ga hena chetpa mari lenanaba honabada amukona pangba yaba mateng pangani haike Myanmar dagi lakiba delegate amasu oiriba Sundar Gopal Sharmana Myanmar da hauzik maitai singna thengnariba kudong sadaba sing marik chungna tamke mafamduda leiriba maitai sing adu culture amadi tradition da ahongba kaya lakle ningthina maitai lon ngangba thoktre Tha kharagi mamangda maitai jagoi tambina ba miyoi tharakpada Assamese oina tharakpadagi kudong sadaba kaya mayoknake maitai singi nat amadi chanabi sing ngaktuna thamnaba honabada Manipur gi miyamgi mateng changi phungdoke military je sason pai matamda khoi ara Buddhist Myanmar tarde ya se phangdaba opportunity mayam maleke Ador madu phangna ya khoi mitai masa singje Myanmar Buddhist aina onthok ma saksu ri samana banena makoi na onthok chi matamda makoi se pura
Myanmar Buddhist way kra. Ado akoi ki mitei Hindu mayam sana so Buddhist se akoi one of the conditions of Vishnu ne way mena Buddhist wo kurum masede keso Allah kurum sana ba Christian kurum sana mena atopa akoi ka yamna manada bagi ama wayna kurum dabanina Buddhist kurum sede hana mingtho jata kena akoi ki Hindu man apu masara Buddhist statue se thamlaga kurum nalat prena Buddhist kurum se kesu kai tu no way mena akoi Buddhist yamna lain ko kontho buse makoi da pibam du mo way ke Mayang Imphal Police amasung Wildlife Protection Committee na ngasi mi ama mapalamdagi pairakpa uchek ani pharambadagi sekmaijin hangundagi fare pharba mi sigi maming MD Majibula chai kuntra manga apokpa Keramudin hangun awang lekai dagini mangondagi barrel gun ama uchek ani recover tawre hade mapalamgi mi kaya yauna nimit marini sathagadaba Imphal Literature Festival Palace Compound laiba lamyan basanglen da hokre Saita Tokpang Loop Sato Loop na Sinduna Tasiki Taret Fawba Zatagadoriba Festival Asigi Hogdopagi Tharamda Social Welfare Minister A.K. Mirabai Art and Culture Secretary K. Radhakumar Bangladesh Tagi Saknairaba Aiba A.K. Sheram Myanmar Dagi K. Sundar Gopal Sharma Susarugya K. Tharongi Sarukamo Oina Bangladesh Tagi Kontauzam Surjit Amasung Sinkai Angom na Iba Sereng Lirik Nong Amadi Upambi Amasung Bebet Ki Pena Mingthonba Lirik Ani Fong K. Sayasigi oina nong thongbam kunjamohon mana introduction ani tarukta Saita Academy mana Fangkraba Rajkumar Rajendrana Kumanthem Prakashna iba mangi isai kauba wari masagi lairik The Song of Dream haina handopagi damak mana silantoke Festival asida Bangladesh Myanmar Assam amadi Tripura dagi Manipuri literature culture amasung language activists kayana saruk yare Festival manungda lairik phongba khananainaba rally interaction amadi sumang lila pangthukane Kerada Kumana art and culture da ekhoigi oiba top pa magun ama leibadagi Manipur government na culture gi university ama lingnaba thabak hauribani masida natana cultural policy ama puthokna ba thorang loire film gi oiba policy ama su puthokna ba sarkar na honari haike Minister A.K. Mirabai na ekhoigi ipai pu singna thambiramba literature gi pukai mayeng tahandana ba ekoi punna honamina se Manipur gi wangmada khundaduna leikraba ekhoigi furupki miyamna lol culture chakhanaba honarambada harau nungai ba phungdoke Manipur government na su pangba yaba mateng pangnaba honagani haike ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯛꯇꯤ ꯑꯃ ꯁꯥꯒꯠꯇꯕ ꯌꯥꯗꯦ ꯑꯩꯒꯤ ꯀꯜꯆꯔꯕꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤ ꯄꯨꯟꯁꯤꯟꯕꯒꯤ ꯊꯧꯅꯥ ꯑꯃ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄꯤꯔꯤꯕꯁꯦ ꯃꯁꯤꯃꯛ ꯑꯩ ꯇꯁꯦꯡꯅꯃꯛ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯩ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯖꯥꯇꯤꯁꯤꯒꯤ ꯄꯦꯟꯅꯒꯩ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯕꯤꯔꯛꯂꯤꯕ ꯗꯥꯏꯇ ꯃꯌꯥꯝꯁꯤꯡ Imphal West Police Commando masung taranthi suba Bihar Regiment ki apunba kangbu amana ngarang konthauza maning lekai dagi NSCNK gi surgeon ama fare haire Police ki PRO gi charol amana farba mi asigi maming Ponthanglung Panmai sahi nipumapan apokpa langai Panmai Neno Part 1 dagini hauzina konthauza maning kabui khulda leibani Pasoi Police Station na case ama lokat pagal loina na makata na thizen bagi thabak chatakre hawik sana bagi pau Nasigi sana bagi pau da Manipur disabled cricket team Kerala gi khuttamai thire Manipur na ahan batting tawduna over tara mangada wicket mari turaga run chama kuntra mari lokhe Kerala na masiki paukumda over tara mari ball mari da wicket taret turaga target ki run logduna mai pakhibani Jamshedpur gi Vilaspur da mathang sahi January mari dagi mapan fawba pangthugadoriba ani Subrat Classic International Powerlifting Band Press amasung Deadlift Championship ta Manipur gi mahus sinduna saruk yaruna ba trial selection da performance pikraba sanaroi singna December nipan gi nungthil pungmani fawbagi manungda association gi general secretary da pau piranaba All Manipur Powerlifting Association na khangale West Bengal gi Nadia da December kunithoi dagi kuntaret fawba pangthogadoriba Senior Women's National Football Championship East Zone da L Ronibala Chanu All India Football Federation na scout ohenanaba hapkre
December 22 Mahak Championship Pangthokpham Mafamda report tawgadabani haire. Satkiba November gi tang kun manga dagi kuntra fawba Mumbai gi Kalidas Sports Complex ta pangthokiba Ani Suba World Martial Arts Games 2015 da Jitkundo Masana da India gi mu sinduna sarugyaruba Manipur gi sanaroi kunmathoi ngasi Imphal Airport ta miyamna harauta yamna okre. Championship asida Manipur gi sanaroi singna gold 13 silver 3 bronze ani punna medal kul logduna India gi medal tally da chawna mateng pangkhe. India gi coach Moirang Them Ibom Chana Championship asigi matangda wafam kaya phongdorakhe. Pagi sanaroi kunga mathoi sigi mongda gold medal taraga mari amadi silver medal mari bronze medal ani loktuna haiba championship habiduma world masters game masida India gi medal tally da pagi Manipur jitkundo team na soba medal gi tally ma hapsandana soba mai pakpa mo wadunki. December 9 dagi tarahumdoi fawba Bihar gi Rajendra Stadium Chaprada pangthokadoriba Nifurnithoi Suba Junior National Volleyball Championship ta saruk yananaba Manipur team gi sanaroi taranithoi amasung official ani All Manipur Volleyball Association na lauthukre. Manipur team asi December 3 ta Imphal thadokani haire. Yankainithoi Suba Manipur State Junior Boys and Girls Kabaddi Championship KSWC Ground Khurai Thongam Lekaida December 3 ta gi tara fawba pangthuklagani. Sawombung Sairem Youth Club na sinduna ahumlak suba K Palmai Pui Kama OP Memorial Jaliangrong 6-a-side football tournament hayeng December manga dagi Sawombung da hauragani. Tournament asida group mari thokna khaidoktuna tongan ba team kunna saruk yare. Makata ba sanabagi pau ningthaujam boyai dagi phangbigani. Apo team lehogadaba matching waibana Hisu Thawal amadi KPSC Kaksing Yakai Mapul Suba Sisi mitegi lehore. Sisi mitki ngasi sanakiba matchta M Khabam amadi SSU singde mai pakre. All Manipur Football Association sinduna Imphal gi mapal kangjebungda mapal gi team ahum amadi state asigi masak nareba team taranipal punna team kumathoina saruk yadun sathariba Yakai Mapal Suba Sar Sursan Singh KCSICBE Memorial Football Tournament ki ngasi sanakiba ahanba matchta Sahi sigi Stanley ki winner M Khabamna KPSC Kakchingbu goal amasinoda maithiba pikhi. M Khabamgi mai papugi goal adu Raisang Pemi Kamsongna match ki humpusuba minida chanduna mai pakhibani. Match asida KPSC Kakchinggi sanaroi Y Juliet amadi M Khabamgi Y Jugesorda center referee Sureshna yellow card piduna makhatana foul tawdana warning tawkhi. Ngasi sanakiba matchta M Khabamna penalty ama yauna goal chanbaya bakya phanglabasu goal onthopungam khide. Sathariba tournament asigi ngasi anisuba match ki sanakibada SSU singamaina Hisu Thawalbu goal taret amada maithiba pikre. SSU singamagi mai pakpagi goal singadu L Gogosana match ki kuntaruk suba yankai nithoi suba yankai mapal suba humpu suba amadi humpuni choi suba minita goal manga sanki. Atopa goal ani aduna TS Rosan amadi T Arjunna match ki taranipal suba amadi humbudra nithoi suba minita sankibani. Hisu Thawalgi amata ngarba goal adu N Rajuna match ki humbudra mapal suba minita sanki. Sathariba yankai mapal suba sisimit asigi hayeng tilpung ama makai tabada Yaifal Lamjing Club Dibong Kuno Jiribam amadi Nisa Thangmaibalga sanagani. Imphal West District Football Association amadi District Sports Association Sadar Hills Kuntaret Suba Junior Boys Inter-District Football Tournament ki final das thenaragani. All Manipur Football Association sinduna tha asigi tang kolumdodegi team tarena group ani thona khaidotuna satharkiba Kuntaret Suba Junior Boys Inter-District Football Tournament ki ngasi sanakiba ani suba semi-final match sa Imphal West District Football Association na District Football Association Bisnupurbu goal mapal sinoda maithiba biduna final sankhibani. Imphal West District Football Association ki mai papugi goal singadu S Netrajina match ki taratruk suba humputre suba humudrani choi suba humudrani pan suba minita goal mari sanki. Atopa goal manga aduna Kisan Johan Suramjoy Jonis amadi Monisna match ki kunithoi suba kuntratuk suba nifutare suba yanki manga suba amadi apiba matam gi apa minute anida goal manga sanduna match si mai pakhibani. Ngasigi mai palaba Imphal West District Football Association ki coach Devadagi team mataw kam matam sembi semba hokibage. Team ji adum
ममांगी इंटर डिस्ट्रिक्ट सिंग तौबदगी हंतकी इंटर डिस्ट्रिक्ट तौबसिने खर एडवांस होइना सेम टीम जे फंगजग्रे अदुदुना अम्फाना तौरगा टेस्ट खक तौवेबा मदुगी रिजल्ट से मोइना टेस्ट तौबद खितंग थेंगना तौखिबा हाइतारे अदुदुना मरम ओरकांदा सिगै याबनी सिगै यादबनी हाइबदु खंतोकपदा खितंग थेंगिबा अदु मंगारे अदु नतबददी टीम जिंगी सेमबगी अदि आइंगोंदचु खितंग अखोई टीम की फॉर्मेशन 11 फील्डिंग के सेमबकुदा खितंग अदुम निंग थुंग्रे हाइतारे अंतकी फाइनेंस से अखोई डीएसए सदर हिल्स का सानदुने सिददी करी होप लेबिबगे डीएसए सदर हिल्स से अखोई ग्रुप लीग ता अमुक सानग्रे अखोई नदी थोइगी तबुनसु मोय कोई नसीगी तपसीद सानरपगी मोयसु हुजिक याम अफब टीम ओइरेन लौजै कइनो राई सदर हिल्स टीम रेस्पेक्ट तौवे अदो आई थोइनब साननी मसिना आईगी तोंगानबा मनुंगी बे प्लानिंग अमा तौरकांदा ममांग बुक सानख्रमनिना नेक्स्ट मथंग सानगदोसिदा आई करी प्लानिंग तौरगा सदर हिल्स कमाई थोइगदगे हाइसिदा अदोमदो चंगजनब होनगनी सथरीबा टूर्नामेंट असिगी अरोइबा मैच था असिगी तांग तरुकी अयुपुंग निपान मखाई ताबदा ngasi mai palaba team Imphal West District Football Association amadi District Sports Association Sadar Hills ka sanaragani SMLVO Sagolbal na Sinduna Sathariba 7-a-side Open Football Tournament 2015 ge ngasi sanakiba quarter final match ta referee na piba decision yaningdabadagi sarang na thokpada natana match makha sathakidre ngasi quarter final match ta MLMCACCS amadi PLYVA ani sanakiba match asida PLYVA gi maikei dagi sothariba panjil handokna ba goal ama sansin kraba matungda goal celebration pangthokpada chayet na thorokpadagi match adu makha sathakidre mamangda sanakiba match ta PLYVA na goal ani amada mangjil thaduna chatkibada yanadaba leibadagi ngasi amuk hana sanakibani match asibu conduct tawriba singi mayokta yaningdaba phongdokladuna Yes School Police Land Voluntary Association PAYVA ge secretary na wafum kaya phongdorakle tasengna hairagadi sanaba aibasidi sanabani ama puba ama thoiba ise hauna sani aduda referee khangde adagi judge khangde punamak makoigi chanariba player ani sida michang mikhai naibagi miyeng ama yeng base akoi tasengna nuai jade akoi gi club ki sanaroi sing sidi haidi pukjen chawbani na amu replay sida akoi saruk yare saruk yaba matam sida makoi gi goal chanma matam da makoi na field da tholaga jagoi sab matam da akoi kaisu haide adu akoi na goal chanma matam da moi na tholaga akoi na field da jagoi sab matam da makoi mayam loina mak sangsalaga akoi da attack tawbududi akoi tasengna makki nuai jade Housing asinong mag-iing sagi pauda. ICAR lamphel padak phangba paugi matungina ngasi khwaidagi 7 degree Celsius punithoi dasmik taruk. Khwaidagi ingbana degree Celsius 13.3 Nungsita yauba ising manilgi chang ayukta chada mafudra mari nungthildana sada yankhi mari nongzugi chang 0.3 millimeter ni Hauzaroi badamaru iba pa mukhana National Highway ani da sathariba tongan ba economic blockade anina Imphal yokslakpa ngamdana pot puba gari chani gi mathakta panduna leide ahenba security pidriba phawba Imphal jiribam chenba pot puba gari sing daktagi senba lepkhre amadi Manipuri University Student Union gi mikhal chayet naba kaya thokpadagi ngasi pangthokpa ngamkidre hayeng oina pangthoklagani ngasi goina di ISTV na pizal paw matang solution jare mieng tabiriba singbu amuka hanna kurumjare